ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ 𝐶 ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯔꯤꯜ ꯀꯧꯕ ꯑꯆꯧꯕ ꯄꯥꯠ ꯑꯃꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯇꯪꯈꯥꯏ, ꯍꯥꯏꯕꯗꯤ ꯃꯈ꯭ꯋꯥꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯃꯤ ꯑꯣꯏ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯅ ꯉꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯍꯨꯝ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯣꯌꯥꯅ, ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤꯗ ꯂꯩ ꯍꯥꯏꯔꯤꯕ ꯉꯥ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯐꯥꯕ ꯉꯝꯂꯗꯤ ꯄꯨꯟꯁꯤꯁꯦ ꯁꯨꯗꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ꯫ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯏ ꯉꯥ ꯅꯨꯄꯤꯗꯣ ꯑꯩꯒ ꯅꯣꯡꯃ ꯊꯦꯡꯅꯈ꯭ꯔꯤ꯫ ꯑꯩꯅ ꯈꯣꯏꯆꯣꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤ ꯎꯕꯗ ꯉꯥꯎꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯋꯥꯅꯤ꯫ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯒꯤ ꯋꯥꯔꯤꯗꯣ, ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯛꯇꯣꯔꯤ꯫ ꯄꯨꯛꯆꯥꯎꯅ, ꯑꯩꯅ ꯃꯗꯨꯒꯤ ꯉꯥ ꯅꯨꯄꯤꯗꯣ ꯍꯦꯛ ꯐꯥꯔꯕ ꯀꯅꯥꯒꯤ ꯉꯥ, ꯌꯦꯟ, ꯑꯊꯨꯝ ꯑꯍꯥꯎ, ꯑꯆꯥ ꯑꯊꯛ, ꯑꯁ ꯌꯥꯝꯈ꯭ꯔꯅꯤꯗ ꯑꯩꯅ ꯊꯣꯛꯍꯜꯂꯣ ꯍꯥꯏꯗꯣꯏꯁꯦ꯫ ꯂꯣꯌꯥꯅ, ꯅꯪꯅꯅꯦ ꯆꯥꯕꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯣ ꯄꯨꯀꯪꯕ꯫ ꯑꯗꯣ ꯉꯥ ꯅꯨꯄꯤꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯍꯩ ꯍꯥꯏꯅꯩꯗꯣ ꯆꯨꯝ ꯆꯠꯂꯣ? ꯂꯥꯛꯄꯅ, ꯆꯨꯝꯃꯝꯅꯤ ꯀꯩꯅꯣ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯤꯑꯣꯏꯗ ꯉꯥ ꯅꯨꯄꯤꯗꯨꯅꯅꯦ ꯃꯅꯤ ꯃꯨꯛꯇꯥꯒ ꯄꯤ ꯍꯥꯏꯅꯦ꯫ ꯄꯨꯛꯆꯥꯎꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥ ꯅꯨꯄꯤꯗꯣ ꯐꯥꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ꯫ ꯂꯥꯛꯄꯅ, ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎ ꯂꯣꯌꯥ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯔꯣ꯫ ꯑꯩꯅ ꯇꯥꯕꯗ ꯉꯥ ꯅꯨꯄꯤꯗꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯅ ꯇꯥꯏ꯫ ꯅꯍꯥꯟꯁꯨ ꯑꯉꯥꯡ ꯑꯃ ꯏꯔꯥꯛꯅꯕꯗ ꯃꯥꯅ ꯀꯟꯕꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯏꯔꯥꯛꯅꯕ ꯁꯥꯔꯁꯤ, ꯑꯗꯨꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯕ ꯂꯥꯛꯄꯗ ꯃꯥꯕꯨ ꯐꯥꯔꯁꯤ꯫ ꯌꯥꯏꯅꯦ꯫ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯏꯗ ꯀꯨꯏꯗ꯭ꯔꯦꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯄꯥꯁꯤꯡꯗꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯌꯨꯝ ꯑꯃꯗꯅꯤ꯫ ꯄꯤꯕꯥꯅ, ꯏꯃꯥ, ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯉꯥ ꯅꯨꯄꯤꯗꯣ ꯑꯁꯦꯡꯕꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ꯭ꯔꯣ? ꯃꯤꯅ ꯍꯥꯏꯅꯕꯗ ꯉꯥ ꯅꯨꯄꯤꯗꯣ ꯃꯤꯇ꯭ꯔꯪ ꯍꯩ ꯍꯥꯏꯔꯤꯕ꯫ ꯂꯦꯝꯕꯤꯅ, ꯈꯪꯗꯦꯗ ꯏꯃꯥꯁꯨ, ꯑꯗꯣ ꯅꯍꯥꯟꯗꯣ ꯃꯈꯥꯔꯣꯝꯒꯤ ꯅꯪꯒꯤ ꯈꯨꯔꯥ ꯆꯥꯎꯍꯜꯅ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯉꯥ ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏ ꯍꯥꯏꯅꯩꯅꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯍꯣꯏ, ꯃꯅꯤ ꯃꯨꯛꯇꯥꯗꯣ ꯑꯗꯨ ꯄꯨꯔꯒ ꯅꯪꯒꯤ ꯅꯗꯣꯝꯆꯥ ꯊꯕꯥꯗꯣ ꯂꯥꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ꯫ ꯉꯥ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕ ꯉꯥ ꯑꯃ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯣ ꯊꯦꯡꯂꯦ ꯃꯇꯝꯁꯤ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡꯗꯤ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯤꯕꯥ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯉꯥꯌꯥꯝꯁꯤꯗꯤ? ꯁꯤꯗꯤ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯔꯒꯦ, ꯑꯗꯨꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒꯦ꯫ ꯀꯥꯟꯅꯗꯦ, ꯈꯣꯏ ꯉꯥꯏꯍꯥꯛꯇ ꯆꯣꯞꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯅ ꯈꯣꯏ ꯆꯣꯞꯂꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯣꯏ ꯄꯥꯈꯪ! ꯀꯅꯥꯅꯣ? ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ? ꯃꯉꯛꯀꯁꯦ ꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤꯁꯤ ꯌꯦꯡꯉꯣ, ꯃꯁꯤꯗꯤ ꯑꯃꯨꯛꯀꯁꯨ ꯀꯧꯒꯦ꯫ ꯍꯣ ꯄꯥꯈꯪ! ꯍꯩ ꯀꯅꯥꯅꯣꯅꯦꯍꯦ? ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥꯗꯒ ꯂꯛꯅꯩꯅꯦ꯫ ꯁꯣꯝꯗꯤ ꯌꯦꯡꯂꯣ ꯑꯝꯇ, ꯅꯉꯛꯀꯗꯣ ꯇꯦꯛꯄ ꯇꯥꯔꯤ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯌꯦꯡꯕꯗ꯫ ꯄꯤꯕꯥ ꯃꯃꯥꯏ ꯑꯗꯨ ꯄꯥꯠꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯎꯔꯤ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯇꯪꯈꯥꯏꯇꯃꯛ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯇꯨꯅ ꯂꯦꯞꯂꯤꯕꯗꯣ꯫ ꯍꯣꯏꯃ, ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯩꯗ ꯆꯦꯜꯍꯧꯔꯒꯦ꯫ ꯍꯩꯃ, ꯉꯥꯏꯈꯨꯑꯣ, ꯀꯔꯤ ꯄꯥꯈꯪꯅꯣ ꯁꯤꯕꯣ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯃꯤꯔꯣ ꯂꯥꯏꯔꯣ? ꯑꯩꯗꯤ ꯃꯤꯁꯨ ꯅꯠꯇꯦ ꯂꯥꯏꯁꯨ ꯅꯠꯇꯦ, ꯑꯩꯗꯤ ꯉꯥꯅꯤ, ꯉꯥ꯫ ꯍꯣꯏ, ꯍꯛꯆꯥꯡ ꯇꯪꯈꯥꯏꯕꯨꯗꯤ ꯃꯤ ꯑꯣꯏꯀꯣ꯫ ꯑꯣ, ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ꯫ ꯄꯥꯈꯪ, ꯅꯪꯅ ꯁꯛꯇꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯅꯔꯤꯜꯗꯤ ꯌꯥꯎꯗꯦꯍꯦ꯫ ꯍꯦꯔꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯪꯁꯨ꯫ ꯑꯗꯣ ꯅꯪ ꯀꯩꯒꯤꯅꯣ ꯁꯤꯗ ꯂꯥꯛꯂꯤꯁꯦ? ꯁꯨꯝ ꯄꯥꯈꯪ ꯅꯪꯒ ꯈꯪꯅꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯗꯤ ꯑꯩꯒ ꯀꯔꯤꯒꯤ ꯈꯪꯅꯅꯤꯡꯂꯤꯕ? ꯅꯪꯁꯦ ꯑꯩꯅ ꯌꯦꯡꯕꯗ ꯑꯐꯕ ꯃꯤꯅꯤ ꯈꯪꯕꯒꯤ ꯈꯪꯅꯅꯤꯡꯂꯤꯕ꯫ ꯅꯪꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯑꯐꯕ ꯃꯤꯅꯤ ꯈꯪꯂꯤꯅꯣ? ꯍꯣ, ꯑꯩꯁꯦ ꯃꯤꯒꯤ ꯃꯁꯛ ꯌꯦꯡꯕꯗ ꯑꯐꯕ ꯃꯤꯅꯤ ꯐꯠꯇꯕ ꯃꯤꯅꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯉꯝꯃꯤꯕ? ꯑꯩꯁꯨ ꯈꯪꯗꯦꯗ, ꯃꯁꯥꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯃꯍꯩꯅꯤ꯫ ꯑꯗꯣ ꯄꯥꯈꯪ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩꯗꯤ ꯄꯤꯕꯥ ꯀꯧꯏ, ꯅꯪꯒꯤꯗꯤ? ꯄꯤꯕꯥ ꯍꯥꯏꯕ?
ꯑꯩꯒꯤꯗꯤ ꯃꯤꯡꯒ ꯂꯩꯇꯦꯗ ꯅꯃꯤꯡ ꯊꯣꯟꯕꯤꯗ꯭ꯔꯣ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯊꯣꯟꯕꯤꯗꯦꯗ ꯑꯩꯗꯤ ꯃꯣꯏꯅ ꯏꯆꯥ ꯏꯆꯥ ꯑꯣꯏꯅ ꯀꯧꯏ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯂꯥꯏꯖꯥ ꯍꯥꯏꯅ ꯊꯣꯟꯕꯤꯔꯒꯦ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯣ ꯄꯤꯕꯥ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯀꯃꯥꯏꯅ ꯃꯔꯨꯞ ꯁꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯤ ꯑꯗꯨꯒ ꯅꯪꯅ ꯉꯥ ꯅꯪ ꯇꯜꯂꯦ ꯍꯥꯏꯔꯤꯔꯣ ꯇꯟꯗꯦꯗ ꯑꯩꯕꯨꯗꯤ ꯑꯗꯣ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯆꯩꯕꯤꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯋꯥꯡꯕ꯭ꯔꯦꯟ ꯄꯥꯠꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯐꯥꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯄꯥꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯈꯣꯏꯒꯤ ꯏꯔꯤꯜ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯅꯪꯗꯤ ꯄꯥꯠ ꯑꯃꯗꯒꯤ ꯄꯥꯠ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯀꯔꯤꯅꯣ ꯑꯄꯪ ꯋꯥꯡꯕ꯭ꯔꯦꯟ ꯄꯥꯠꯀ ꯏꯔꯤꯜ ꯄꯥꯠꯀ ꯑꯅꯤ ꯑꯁꯦ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯑꯃ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕꯗꯣ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯈꯪꯗꯦꯗ ꯀꯥꯏ ꯈꯪꯗꯣꯏꯅꯣ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯕꯣ ꯍꯩꯃꯥ ꯆꯨꯝꯃꯤꯅꯦꯍꯦ ꯑꯗꯨ ꯄꯤꯕꯥ ꯅꯪ ꯑꯩꯒ ꯃꯔꯨꯞ ꯁꯥꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯌꯥꯅꯤꯌꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ ꯂꯥꯏꯖꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤꯕꯥ ꯑꯃꯗꯤ ꯉꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯄꯤꯕꯥ ꯑꯃꯗꯤ ꯉꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯥꯠ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯤꯕꯥꯅ ꯂꯥꯏꯖꯥ ꯅꯪꯒꯤ ꯅꯃꯩꯁꯦ ꯌꯥꯝ ꯐꯖꯩ ꯑꯔꯪꯕꯒ ꯀꯥꯔꯒ ꯑꯗꯨꯒ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯐꯖꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯀꯣꯛ ꯍꯪꯉꯣ ꯅꯪꯁꯦ ꯃꯤꯅ ꯍꯥꯏꯕꯗ ꯃꯤꯇ꯭ꯔꯪ ꯍꯩ ꯊꯣꯛꯍꯟꯅꯤꯡꯕ ꯄꯣꯠ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅꯤ ꯆꯨꯝꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯗꯤ ꯑꯩ ꯅꯍꯥꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯅꯤ ꯑꯄꯪ ꯑꯗꯣ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯅꯨꯄꯥ ꯑꯃꯗ ꯃꯅꯤ ꯃꯨꯛꯇꯥ ꯄꯤ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯊꯣꯛꯄ ꯑꯃꯅꯤ ꯑꯗꯣ ꯅꯪꯅ ꯃꯤꯇ꯭ꯔꯪ ꯍꯩꯇ꯭ꯔꯗꯤ ꯃꯅꯤ ꯃꯨꯛꯇꯥꯗꯨꯅ ꯀꯥꯏꯗꯒꯤ ꯄꯤꯔꯤꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯨꯄꯥꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯀꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯍꯦꯛ ꯀꯞꯂꯨꯔꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯃꯅꯤ ꯃꯨꯛꯇꯥꯅꯤ ꯀꯔꯝꯅ ꯃꯤꯠꯇꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯇꯥꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯉꯥꯗꯤ ꯀꯞꯄꯗ ꯄꯤꯒꯤ ꯃꯍꯨꯠ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯅ ꯇꯥꯏꯌꯦ ꯑꯗꯣ ꯅꯪ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯅꯥꯛꯇ ꯀꯌꯥ ꯅꯛꯁꯤꯟꯅꯔꯨꯅꯣ ꯃꯤ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯃꯣꯏꯅ ꯐꯥꯕꯤꯒꯅꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯖꯩ ꯑꯩꯗꯤ ꯃꯤꯁꯦ ꯌꯦꯡꯕ ꯈꯛꯇꯗ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯈꯪꯕ ꯉꯝꯃꯤ ꯅꯍꯥꯟ ꯑꯩꯅ ꯃꯅꯤ ꯃꯨꯛꯇꯥ ꯄꯤꯈꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯑꯐꯕ ꯃꯤ ꯑꯣꯏꯕꯒꯤ ꯄꯤꯈꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯤꯔꯝꯃꯣꯏ ꯑꯩꯁꯨ ꯈꯨꯔꯥ ꯆꯥꯎꯍꯜꯕꯨꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯅꯪꯅ ꯄꯤꯔꯛꯄ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯅꯥꯔꯒ ꯂꯩꯕꯗꯣ ꯂꯥꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯂꯥꯏꯖꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦ ꯉꯁꯤꯗꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯄꯤꯕꯥ ꯑꯁꯨꯝꯅ ꯄꯤꯕꯥ ꯑꯃꯗꯤ ꯉꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯔꯛꯄꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯛꯂꯝꯃꯤ ꯄꯤꯕꯥꯅ ꯃꯥ ꯆꯥꯛꯇꯤ ꯂꯣꯏꯔꯝꯂꯕꯅꯤ ꯑꯗꯣ ꯍꯦꯟꯖꯥꯡꯗꯣ ꯏꯃꯥꯅ ꯊꯣꯡꯖꯥꯎꯔꯣ ꯑꯩꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯒ ꯆꯥꯈ꯭ꯔꯒꯦ ꯅꯪꯕꯨ ꯃꯇꯝꯁꯤ ꯌꯥꯝ ꯉꯜꯂꯤꯅꯦ ꯍꯦꯟꯖꯥꯡꯗꯣ ꯏꯃꯥꯅ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯆꯥꯔꯒ ꯆꯠꯂꯨꯗꯅ ꯑꯩ ꯌꯥꯔꯔꯣꯏ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯏꯃꯥ ꯇꯞꯅ ꯆꯥꯎꯅꯦ ꯅꯪꯕꯣ ꯅꯕꯨꯛꯀꯗꯣ ꯆꯥꯛꯄ ꯇꯥꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯔꯤꯗꯣ ꯑꯁꯨꯝꯅ ꯄꯤꯕꯥ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯄꯥꯠꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯤꯕꯥ ꯃꯆꯤꯟꯗꯨꯁꯨ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯋꯥ ꯍꯨꯋꯥ ꯀꯥꯝꯂꯤ ꯑꯁ ꯃꯣꯔꯣꯛꯁꯤꯗꯤ ꯁꯥꯕꯅ ꯁꯤꯔꯦ ꯑꯩ ꯍꯩꯃꯥ ꯄꯤꯕꯥ ꯀꯔꯤꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯥꯛꯂꯤꯗꯨꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯊꯦꯡꯈ꯭ꯔꯦꯅꯦ ꯍꯥꯏꯅ ꯍꯦꯟꯖꯥꯡꯒ ꯊꯣꯡꯉꯝꯗꯕꯤ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯆꯥꯔꯛꯄꯒꯤꯅꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯨꯗꯅ ꯑꯁꯤ ꯍꯥꯏꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯞ ꯁꯣꯛꯂꯒ ꯄꯤꯕꯥꯗ ꯏꯟꯕꯤꯔꯝꯃꯤ ꯄꯤꯕꯥ ꯉꯥ ꯅꯨꯄꯤ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯝꯃꯤ ꯀꯩꯅꯣ ꯄꯤꯕꯥ ꯏꯁꯤꯡꯒ ꯆꯥꯏꯁꯤꯜꯂꯛꯂꯤꯁꯤꯅ ꯆꯥꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯏꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯩ ꯑꯗꯨꯅ ꯏꯁꯤꯡꯗ ꯗꯝ ꯊꯥꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯄꯥꯠ ꯃꯄꯥꯟꯗ ꯐꯝꯕ ꯄꯥꯔꯤꯗꯨ ꯂꯣꯏꯅ ꯆꯣꯠꯂꯝꯃꯤ ꯍꯥꯏ ꯌꯥꯔꯦ ꯂꯣꯏ ꯆꯣꯠꯂꯦꯃꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯉꯥ ꯅꯨꯄꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯗꯨ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯔꯝꯃꯤ ꯄꯥꯔꯤ ꯏꯕꯥꯅꯤ ꯄꯥꯠꯁꯦ ꯊꯨꯡꯅꯕ ꯀꯣꯏꯔꯨꯁꯤꯔꯥ ꯌꯥꯏ ꯑꯗꯣ ꯀꯔꯝꯅ ꯀꯣꯏꯒꯅꯤ ꯑꯩ ꯍꯤꯗ ꯇꯣꯡꯂꯛꯎꯔꯥ ꯍꯤꯗꯒ ꯇꯣꯡꯂꯨꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯏꯔꯣꯏꯗꯨꯅ ꯀꯣꯏꯔꯨꯁꯤ ꯄꯥꯠ ꯁꯤꯟꯕ ꯁꯤꯟꯕ ꯊꯨꯡꯅ ꯏꯔꯣꯏꯔꯒ ꯀꯣꯏꯗꯣꯏꯕ ꯐꯖꯔꯅꯤ ꯑꯩꯗꯤ ꯈꯨꯗꯥꯡ ꯑꯅꯤꯒꯁꯦ ꯄꯠꯌꯥ ꯌꯧꯕꯗ ꯀꯦꯟꯈ꯭ꯔꯅꯤ ꯑꯄꯪ ꯅꯪꯅ ꯏꯔꯣꯏꯒꯗꯕ ꯅꯠꯇꯦ
ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯈꯛ ꯄꯥꯏꯌꯨ ꯅꯪꯗꯤ ꯑꯩꯅ ꯑꯗꯨꯝ ꯏꯔꯣꯏꯒꯦ ꯑꯁꯨꯝꯅ ꯉꯥ ꯅꯨꯄꯤ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯗꯨ ꯏꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯉꯩꯍꯥꯛꯀꯤ ꯇꯨꯡꯗ ꯄꯥꯔꯤꯅ ꯂꯥꯏꯖꯥ ꯑꯩ ꯍꯜꯂꯒꯦ ꯌꯨꯝꯗ ꯏꯁꯥꯁꯦ ꯏꯪꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯅꯥꯗꯧ ꯃꯥꯟꯖꯤꯜꯂꯛꯑꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣ ꯑꯁꯨꯝꯅ ꯄꯥꯔꯤ ꯌꯨꯝ ꯍꯜꯂꯛꯂꯒ ꯃꯁꯥꯗꯨ ꯅꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯂꯝꯗꯦ ꯁꯣꯝꯗ ꯉꯥ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯔꯤꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ ꯄꯥꯔꯤꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯅꯥꯔ ꯆꯠꯂ ꯑꯩꯁꯤꯁꯨ ꯏꯁꯤꯡꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯏꯁꯤꯡꯗ ꯏꯇꯤꯡꯍꯜꯂꯤꯕ ꯃꯁꯥꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯠꯇ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝ ꯂꯥꯛꯂꯤꯁꯦ ꯑꯐꯕ ꯃꯤ ꯃꯥꯟꯗꯦ ꯃꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯑꯩ ꯄꯠꯌꯥꯏ ꯇꯝꯅ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯈꯤꯗꯨꯅ ꯄꯠꯌꯥꯏ ꯇꯝꯅ ꯆꯠꯈꯤ ꯁꯣꯝꯗ ꯅꯨꯄꯥ ꯑꯍꯨꯝꯗ ꯋꯥ ꯍꯥꯏꯅꯔꯤ ꯂꯥꯛꯄꯅ ꯂꯣꯌꯥ ꯍꯣꯔꯦꯟ ꯅꯪ ꯄꯠꯌꯥꯏꯗ ꯑꯩꯈꯣꯏꯅ ꯊꯥꯗꯔꯝꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯀꯣ ꯂꯣꯌꯥꯅ ꯏꯔꯣꯏꯕ ꯍꯩꯕ ꯅꯣꯏꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯧꯔꯗꯤ ꯐꯗꯧꯅꯤ ꯏꯔꯣꯏꯕ ꯍꯩꯇꯕ ꯑꯩꯕꯨ ꯏꯁꯤꯡꯗ ꯊꯥꯗꯒꯦ ꯍꯥꯏꯔꯤꯁꯤ ꯍꯣꯔꯦꯟ ꯉꯥ ꯅꯨꯄꯤꯗꯨ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯏꯔꯥꯛꯅꯔꯒ ꯑꯗꯨꯝ ꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯁꯤꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯀꯕꯣꯛꯇꯣ ꯄꯨꯛꯀꯥꯏ ꯀꯩ ꯆꯥꯊꯔꯅꯤ ꯍꯦ ꯄꯨꯀꯛꯄ ꯅꯪ ꯅꯕꯨꯛꯇꯨꯗ ꯈꯨꯇꯨꯝꯁꯤꯅ ꯊꯤꯜꯂꯗꯤ ꯉꯁꯥꯏꯅ ꯌꯨꯝꯗ ꯆꯥꯔꯛꯄꯁꯤꯡꯗꯣ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯂꯥꯛꯄꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯅꯤ ꯏꯇꯥꯎ ꯂꯣꯌꯥ ꯅꯪꯅ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅ ꯍꯣꯔꯦꯟ ꯏꯔꯥꯛꯅꯕꯗꯣ ꯃꯥꯅꯤꯡꯗꯧꯕꯅꯤ ꯀꯥꯟꯗꯦ ꯏꯇꯥꯎ ꯍꯤꯗꯨ ꯇꯣꯡꯈꯠꯂꯨ ꯑꯗꯨꯒ ꯄꯠꯌꯥꯏ ꯇꯝꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯄꯠꯌꯥꯏ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯛꯆꯥꯎꯒ ꯂꯥꯛꯄꯒꯅ ꯂꯣꯌꯥꯕꯨ ꯄꯠꯌꯥꯏ ꯑꯗꯨꯗ ꯊꯥꯗꯔꯝꯂꯒ ꯍꯤ ꯑꯗꯨ ꯍꯣꯟꯈꯤ ꯂꯣꯌꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯏꯔꯥꯛꯅꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯩꯅꯣ ꯑꯩꯅ ꯂꯧꯔꯤꯁꯤ ꯉꯥ ꯅꯨꯄꯤꯗꯨꯅ ꯇꯥꯗ꯭ꯔꯖꯥꯠꯂꯣ ꯀꯩꯅꯣꯅꯦ ꯑꯁꯤ ꯅꯨꯄꯥꯁꯤꯕꯨ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯔꯝꯂꯒ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯟꯕꯤꯁꯤꯔꯅꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯅꯤꯗ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯅꯦ ꯍꯥꯏꯅ ꯀꯔꯝꯅ ꯃꯥꯕꯨ ꯁꯤꯍꯟꯒꯅꯤ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯌꯥꯕꯨ ꯃꯥꯒꯤ ꯃꯃꯩ ꯑꯄꯥꯛꯄ ꯑꯗꯨꯗ ꯂꯦꯞꯍꯜꯂꯤ ꯍꯩꯃꯥ ꯉꯥ ꯅꯨꯄꯤ ꯂꯥꯛꯑꯦ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯗꯔ ꯍꯧꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯦ ꯁꯣꯔꯒ ꯑꯝꯇ ꯍꯣꯜꯂꯨꯅꯦ ꯀꯟꯕꯤꯔꯤꯃꯛꯇꯗ ꯑꯗꯨꯝ ꯂꯥꯎꯗꯅ ꯂꯩꯅꯦ ꯑꯩꯕꯨ ꯄꯥꯠ ꯃꯄꯥꯟꯁꯦ ꯇꯝꯅ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥꯗꯨ ꯋꯥꯟꯊꯕ ꯁꯥꯖꯤꯟꯅꯩ ꯍꯩꯃꯥ ꯅꯨꯄꯥꯁꯤ ꯋꯥꯟꯊꯈ꯭ꯔꯦꯅꯦꯍꯦ ꯑꯁꯨꯝꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯠ ꯃꯄꯥꯜ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ ꯄꯥꯠ ꯃꯄꯥꯜ ꯌꯧꯔꯕꯗ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯒ ꯈꯪꯍꯧꯗꯅ ꯂꯣꯌꯥꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯩꯗ ꯂꯣꯡꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯄꯒ ꯄꯨꯛꯆꯥꯎꯒꯅ ꯂꯥꯡ ꯑꯃꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯗ ꯀꯨꯞꯁꯤꯜꯂꯒ ꯀꯪꯐꯥꯜꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯠꯂꯛꯇꯨꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯈꯤꯔꯝꯃꯤ ꯄꯨꯛꯆꯥꯎꯅ ꯐꯥꯔꯦ ꯉꯥ ꯅꯨꯄꯤ ꯐꯥꯔꯦ ꯍꯦ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯐꯥꯔꯤꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯦ ꯃꯤ ꯐꯠꯇ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯔꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯅꯕ ꯊꯧꯑꯣꯏꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ ꯍꯦ ꯃꯤ ꯐꯠꯇ ꯊꯥꯗꯣꯛ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯣꯏ ꯅꯪ ꯌꯥꯝ ꯂꯥꯎꯅꯤꯡꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯡꯅꯤꯡꯈꯣꯛꯅ ꯁꯨꯔꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯅꯤꯛꯊꯈꯤ ꯄꯨꯛꯆꯥꯎꯅ ꯀꯩꯅꯣ ꯂꯥꯛꯄ ꯉꯥꯎꯔꯕ ꯅꯪ ꯑꯄꯥꯝꯕ ꯄꯣꯠ ꯐꯥꯎ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯪꯅ ꯉꯥ ꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅꯗꯤ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯒꯤꯁꯦ ꯃꯍꯥꯠꯄ ꯅꯠꯇꯦ ꯋꯥꯟꯊꯅꯕ ꯇꯧꯕꯅꯤ ꯀꯥꯟꯗꯦ ꯊꯥꯡꯗꯒ ꯄꯨꯔꯁꯤ ꯉꯁꯥꯏ ꯄꯨꯔꯛꯄ ꯐꯤꯗꯣ ꯑꯗꯨꯅ ꯀꯨꯞꯁꯤꯜꯂꯛꯑꯣ ꯃꯁꯥꯁꯦ ꯑꯁꯨꯝꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯍꯩꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯣ ꯑꯗꯨ ꯊꯝꯃꯁꯤꯔꯣ ꯂꯣꯌꯥꯅ ꯊꯝꯃꯁꯤ ꯑꯗꯨ ꯉꯥꯏꯈꯣ ꯉꯥ ꯅꯨꯄꯤꯁꯤ ꯍꯥꯟꯅ ꯑꯝꯇ ꯋꯥꯈꯜ ꯇꯥꯍꯟꯈꯤꯁꯤ ꯏꯁꯤꯡꯁꯦ ꯃꯃꯥꯏꯗ ꯍꯩꯖꯤꯟꯁꯤ ꯑꯁꯤ ꯍꯥꯏꯅ ꯄꯨꯛꯆꯥꯎꯅ ꯉꯥ ꯅꯨꯄꯤꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗꯨ ꯀꯪꯐꯥꯜꯗ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯂꯣꯌꯥꯅ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤ ꯊꯥꯗꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯄꯨꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯗ ꯎꯆꯨꯛ ꯑꯃꯗ ꯌꯨꯡꯂꯒ ꯀꯤꯁꯤꯜꯂꯝꯃꯤ ꯂꯣꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯊꯥꯗꯧ ꯍꯥꯏꯔꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯌꯥꯝ ꯊꯣꯛꯍꯜꯂꯣ ꯄꯨꯛꯆꯥꯎꯅ ꯉꯥ ꯅꯨꯄꯤ ꯑꯩꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯊꯣꯛꯍꯜꯂꯨ ꯂꯥꯛꯄꯅ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣ ꯅꯪꯅ ꯆꯥꯕꯗ ꯇꯧ ꯂꯩ ꯑꯣꯏ ꯉꯥ ꯅꯨꯄꯤ
ꯅꯪ ꯌꯥꯝ ꯊꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯁꯤꯌꯥ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯊꯣꯛꯀꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯥꯠꯀꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯇꯦ ꯅꯣꯏꯒꯤ ꯋꯥꯈꯜꯗꯣ ꯂꯥꯜꯂꯤ ꯑꯩꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯇꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧ ꯍꯥꯏꯅ ꯗꯞ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯃꯤꯇ꯭ꯔꯪ ꯍꯩꯇꯕꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯇꯧꯔꯝꯗꯦ ꯂꯣꯌꯥꯅ ꯑꯁ ꯂꯣꯏꯔꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯏꯁꯤꯡꯗ ꯏꯔꯥꯛꯅꯩꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯄꯨꯛꯆꯥꯎꯅ ꯑꯗꯨꯗꯤ ꯉꯥ ꯅꯨꯄꯤꯁꯦ ꯆꯥꯊꯣꯛꯂꯁꯤꯔꯣ ꯃꯁꯥ ꯇꯪꯈꯥꯏ 5 ꯑꯣꯏꯔꯤꯁꯦ ꯆꯥꯔꯒ ꯃꯤꯑꯣꯏꯕ ꯁꯔꯨꯛꯁꯤꯅ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯂꯣꯌꯥꯅ ꯑꯁ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯛꯄꯅ ꯃꯤꯇ꯭ꯔꯪ ꯍꯩꯒꯥꯏꯅ ꯍꯥꯏꯔꯤꯗꯨ ꯀꯅꯥꯅꯣ ꯃꯗꯨ ꯍꯥꯏꯕ ꯃꯤꯗꯣ ꯍꯥꯠꯇꯣꯛꯀꯦ ꯈꯨꯔꯥ ꯆꯥꯎꯍꯜꯗꯣ ꯃꯥꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯄꯥꯠꯇ ꯈꯣꯏ ꯆꯣꯞꯂꯤꯉꯩ ꯉꯥ ꯅꯨꯄꯤꯁꯤꯅ ꯃꯅꯤꯃꯨꯛꯇ ꯄꯤꯔꯛꯑꯦꯅ ꯃꯥꯒꯤ ꯑꯅꯥꯕ ꯅꯨꯄꯤꯗꯣ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯏ ꯑꯍꯜꯗꯣ ꯑꯣꯏꯗꯕ ꯋꯥꯗꯤ ꯉꯥꯡꯗꯕꯅꯤ ꯃꯁꯤ ꯉꯥ ꯅꯨꯄꯤꯁꯦ ꯃꯤꯇ꯭ꯔꯪ ꯁꯣꯏꯗꯅ ꯍꯩꯔꯝꯅꯤ ꯃꯥꯅ ꯍꯩꯇꯕ ꯁꯥꯖꯤꯟꯅꯔꯤꯅꯤ ꯀꯥꯟꯗꯦ ꯃꯁꯤ ꯉꯥ ꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯪꯐꯥꯗ ꯆꯤꯡꯈꯠꯂꯒ ꯉꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯥꯡꯅ ꯂꯦꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏ ꯅꯪ ꯑꯗꯨꯝ ꯌꯥꯝ ꯀꯜꯂꯗꯤ ꯍꯧꯖꯤꯛ ꯊꯥꯡꯁꯤꯒꯤ ꯆꯩꯅ ꯈꯥꯡꯕ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥ ꯍꯦ ꯑꯣꯏꯖꯕꯗ ꯉꯥꯎꯕ ꯃꯤꯑꯣꯏꯕ ꯊꯥꯗꯣꯛꯑꯩꯕꯣ ꯂꯥꯛꯄꯅ ꯑꯣꯏꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥ ꯂꯩꯒꯦ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯊꯣꯛꯀꯜꯂꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯤꯇ꯭ꯔꯪ ꯍꯩꯇ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯂꯣꯌꯥꯅ ꯅꯪ ꯀꯌꯥꯝ ꯑꯅꯝ ꯀꯟꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗ ꯏꯇꯥꯎ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯊꯨꯝ ꯍꯩꯖꯤꯜꯂꯨ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯇꯧ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯠꯂꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯄꯨꯛꯆꯥꯎꯅ ꯏꯇꯥꯎ ꯃꯃꯤꯠꯇꯒꯤ ꯑꯔꯪꯕ ꯃꯌꯥꯝ ꯇꯥꯔꯛꯏ ꯂꯥꯛꯄꯅ ꯁꯤꯗꯤ ꯃꯅꯤꯃꯨꯛꯇꯥꯅꯤ ꯂꯣꯌꯥꯅ ꯑꯣ ꯃꯥꯁꯦ ꯇꯁꯦꯡꯅ ꯃꯤꯇ꯭ꯔꯪꯗꯤ ꯍꯩꯇꯕ ꯖꯥꯠꯅꯤ ꯂꯥꯛꯄꯅ ꯃꯤꯇ꯭ꯔꯪ ꯍꯩꯇ꯭ꯔꯁꯨ ꯌꯥꯔꯤ ꯀꯞꯄꯗ ꯃꯅꯤꯃꯨꯛꯇ ꯑꯣꯏꯅ ꯇꯥꯔꯛꯂꯁꯤꯗꯤ ꯃꯁꯤ ꯀꯥꯏꯊꯣꯛꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯅꯤ ꯄꯨꯛꯆꯥꯎꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯈꯔ ꯌꯥꯝ ꯀꯞꯍꯟꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯀꯞꯅꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯔꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯕꯥ ꯄꯥꯠꯇ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯖꯁꯦ ꯑꯩꯕꯨ ꯉꯥꯏꯔꯝꯗꯦꯅ ꯂꯥꯏꯖꯥ ꯑꯣ ꯂꯥꯏꯖꯥ ꯂꯥꯛꯇꯦꯅꯦ ꯃꯥꯒꯤꯁꯤꯕꯨ ꯉꯔꯥꯡ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤ ꯆꯥꯂꯣ ꯂꯥꯏꯖꯥ ꯑꯁꯨꯝꯅ ꯄꯤꯕꯥꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯤꯕꯥ ꯅꯨꯃꯤꯠ ꯑꯗꯨꯃ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯄꯤꯕꯥ ꯉꯥ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗꯅꯤ ꯄꯨꯛꯆꯥꯎꯅ ꯏꯇꯧ ꯂꯥꯛꯄ ꯅꯣꯏ ꯄꯨꯈ꯭ꯔꯤꯁꯤ ꯌꯥꯝ ꯃꯣꯠꯂꯤ ꯉꯥ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯕꯗꯒꯤ ꯃꯁꯛꯀꯁꯤ ꯌꯥꯝ ꯊꯤꯖꯤꯟꯈ꯭ꯔꯦ ꯂꯥꯛꯄꯅ ꯃꯥ ꯃꯁꯛ ꯊꯤꯔ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯁꯛꯀꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤꯁꯤꯗꯤ ꯃꯥꯕꯨ ꯌꯥꯝ ꯀꯞꯍꯟꯕ ꯑꯗꯨꯒ ꯃꯅꯤꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯧꯕꯁꯤꯅꯤ ꯂꯣꯌꯥꯅ ꯑꯗꯨ ꯏꯇꯥꯎ ꯏꯕꯥꯅꯤ ꯈꯨꯟ ꯑꯆꯧꯕꯗ ꯆꯠꯂꯒ ꯃꯅꯤꯃꯨꯛꯇꯥꯁꯦ ꯌꯣꯟꯊꯣꯛꯂꯨꯁꯤ ꯂꯥꯛꯄꯅ ꯑꯩꯈꯣꯏꯅꯤꯃꯛ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯒ ꯄꯨꯛꯆꯥꯎꯒ ꯆꯠꯂꯒꯦ ꯅꯪꯅ ꯉꯥ ꯅꯨꯄꯤꯁꯦ ꯁꯦꯟꯅꯍꯧꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯤꯕꯥ ꯉꯥ ꯅꯨꯄꯤ ꯑꯗꯨꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯝꯊꯗꯨꯅ ꯌꯨ ꯊꯛꯀꯦ ꯇꯧꯕꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯤ ꯂꯥꯛꯄꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯉꯥ ꯅꯨꯄꯤꯒꯤ ꯃꯄꯥꯜꯗꯒꯤ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯂꯦꯅꯦ ꯂꯣꯌꯥꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯂꯥꯛꯄꯒꯤ ꯃꯆꯤꯟꯕꯥꯜꯗ ꯊꯝꯂꯒ ꯇꯨꯃꯤꯟ ꯂꯩ ꯃꯤ ꯇꯥꯅꯤꯃꯤ ꯅꯪꯕꯣ ꯑꯣ ꯍꯦꯛꯇ ꯀꯥꯎꯊꯣꯛꯂꯨꯕ ꯏꯇꯥꯎ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯃꯗꯒꯤ ꯇꯥꯗꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯀꯣꯏꯅꯤꯡꯕꯗ ꯀꯣꯏ ꯄꯨꯛꯆꯥꯎꯅ ꯑꯗꯨ ꯏꯇꯥꯎ ꯂꯥꯛꯄ ꯅꯪꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯣ ꯑꯝꯇꯗꯤ ꯁꯦꯡꯗꯣꯛꯁꯤ ꯌꯥꯝ ꯃꯣꯠꯂꯦꯕ ꯉꯥ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕꯗꯒꯤ ꯃꯁꯥꯒꯗꯣ ꯂꯥꯏꯊꯨꯡ ꯄꯛꯂꯦꯃꯤ ꯍꯥꯏ ꯃꯤꯅ ꯄꯟꯒꯅꯣ ꯍꯥꯏꯔꯒ ꯃꯥꯒꯤꯗꯣ ꯄꯨꯈ꯭ꯔꯤ ꯃꯣꯠꯄꯒꯤ ꯂꯥꯏꯊꯨꯡ ꯄꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯂꯦꯟꯕꯒꯤꯅꯤ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯃꯥꯜꯂꯤꯗꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯣꯠꯄ ꯃꯣꯠꯇꯕ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯃꯨꯛꯇꯥꯗꯣ ꯑꯗꯨꯗ ꯐꯪꯉꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯤꯕꯥ ꯁꯥꯎꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯣꯏꯅ ꯑꯩꯒꯤ ꯂꯥꯏꯖ ꯀꯥꯏꯗ ꯊꯝꯃꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ
ꯄꯨꯛꯆꯥꯎꯅ ꯀꯥꯏꯗꯒꯤ ꯂꯥꯏꯖꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯪꯂꯤꯗꯨꯅ ꯉꯥ ꯅꯨꯄꯤꯗꯣ ꯅꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯉꯥ ꯅꯨꯄꯤꯗꯣ ꯑꯗꯨ ꯀꯥꯏꯗ ꯊꯝꯒꯦ ꯂꯥꯏꯖꯩ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯉꯥ ꯅꯨꯄꯤꯗꯨꯕꯨꯗꯤ ꯂꯥꯛꯄ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩ ꯄꯤꯕ ꯄꯛꯆꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯒ ꯁꯠ ꯆꯠꯈꯤꯔꯝꯃꯤ ꯂꯥꯛꯄꯅ ꯍꯦ ꯄꯛꯆꯥꯎ ꯍꯥꯏꯕ ꯄꯪꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯤꯗꯦ ꯑꯩꯗꯤ ꯃꯥꯅ ꯍꯪꯂꯛꯄꯒꯤ ꯈꯨꯝꯕꯤꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯃꯅꯦ ꯆꯥꯃꯟꯗꯅ ꯁꯨꯝ ꯄꯪꯁꯤꯜꯂꯛꯑꯦ ꯂꯥꯛꯄꯅ ꯀꯟꯗꯦ ꯇꯥꯎ ꯆꯠꯁꯤ ꯄꯤꯕꯥꯅ ꯉꯥ ꯅꯨꯄꯤꯗꯨꯕꯨ ꯄꯨꯈꯤꯕ ꯇꯥꯔꯦ ꯁꯣꯝꯗ ꯂꯥꯛꯄꯒꯤ ꯌꯨꯝꯗꯅꯤ ꯄꯤꯕꯥꯅ ꯂꯩꯖꯥ ꯂꯩꯖꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯂꯩꯖꯥ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ ꯄꯤꯕꯥ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯄꯤꯕꯥꯅꯤ ꯄꯤꯕꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯄꯤꯕꯥ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯎꯔꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯠꯂꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯈꯨꯠꯇ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯩꯖꯥ ꯑꯩ ꯂꯥꯛꯂꯦ ꯀꯩꯅꯣ ꯅꯁꯥꯗ ꯁꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯄꯨꯝꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯅꯤꯡꯉꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯄꯥꯠꯇꯝꯅ ꯄꯨꯔꯒꯦ ꯄꯤꯕꯥ ꯅꯪ ꯆꯠꯂꯣ ꯃꯣꯏꯅ ꯅꯪꯕꯨ ꯎꯈ꯭ꯔꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯅꯪ ꯆꯠꯂꯣ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣ ꯂꯥꯛꯑꯣ ꯄꯥꯠꯇꯝꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯤꯕꯥꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯄꯥꯠꯇꯝꯅ ꯆꯠꯈꯤ ꯁꯣꯝꯗ ꯅꯨꯄꯥ ꯑꯍꯨꯝꯗꯁꯨ ꯄꯤꯕꯥꯅ ꯉꯥ ꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯄꯤꯕꯥ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯄꯤꯕꯥꯅ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯠꯇ ꯊꯥꯗꯔꯝꯃꯤ ꯄꯤꯕꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯃꯈꯣꯏ ꯑꯁꯦ ꯅꯪꯒꯤ ꯅꯥꯛꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩ ꯃꯈꯣꯏꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯤꯒꯦ ꯅꯪ ꯆꯠ ꯄꯠꯌꯥꯏ ꯇꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯛꯄꯅ ꯄꯤꯕꯥꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯂꯝꯃꯤ ꯈꯪꯕ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯕ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯊꯣꯝꯒꯦ ꯇꯧꯕꯒ ꯄꯤꯕꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯂꯥꯛꯄꯕꯨ ꯄꯨꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯤꯕꯥ ꯑꯃꯗꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯄꯤꯕꯥ ꯍꯟꯕ ꯂꯩꯇꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯕꯥꯗꯤ ꯃꯊꯟꯇ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯂꯥꯛꯆꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯉꯥ ꯅꯨꯄꯤꯗꯨꯅꯁꯨ ꯎꯔꯝꯃꯤ ꯄꯤꯕꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕꯗꯤ ꯂꯦꯞꯂꯝꯗꯦ ꯂꯥꯛꯄꯅ ꯊꯥꯡꯁꯤꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯀꯦ ꯏꯌꯥ ꯂꯣꯌꯥꯅ ꯑꯃꯨꯛ ꯈꯪꯕ꯭ꯔ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥꯅ ꯑꯃꯨꯛ ꯊꯥꯡꯅ ꯄꯤꯕꯥꯗ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯄꯤꯕꯥꯕꯨ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯤꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯥꯠ ꯃꯄꯥꯜꯗ ꯂꯥꯛꯀꯦ ꯇꯧꯕꯒ ꯄꯤꯕꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯜꯂꯛꯄꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯐꯪꯂꯤꯗꯣ ꯂꯣꯌꯥꯅ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯊꯤꯔꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯂꯧꯕ ꯇꯥꯕꯅꯤ ꯄꯨꯛꯆꯥꯎꯅ ꯆꯠꯂꯣꯀꯣ ꯅꯨꯡꯉꯥꯏꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛꯆꯥꯎꯅ ꯎꯇꯨꯞ ꯑꯗꯨꯅ ꯄꯤꯕꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ ꯄꯤꯕꯥ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯌꯧꯔꯛꯂꯕꯗ ꯄꯥꯠꯇ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯂꯥꯏꯖꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯝꯃꯤ ꯂꯥꯛꯄꯅ ꯁꯤꯔ ꯃꯥꯜꯂꯦ ꯀꯥꯟꯗꯦ ꯏꯇꯥꯎ ꯆꯠꯍꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗ ꯄꯥꯠ ꯃꯄꯥꯜꯗ ꯄꯤꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤꯕꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗ ꯄꯤꯕꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯄꯥꯠꯇ ꯂꯩꯕꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯅꯅꯤ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯀꯥꯡꯕꯨꯅ ꯁꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯄꯥꯠꯇ ꯀꯨꯝꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯂꯣꯌꯥꯒꯤ ꯌꯨꯝꯗꯅꯤ ꯄꯨꯛꯆꯥꯎꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯕ ꯇꯧꯁꯤꯗꯅ ꯂꯥꯛꯄꯅ ꯑꯩꯁꯨ ꯈꯜꯂꯝꯂꯤꯅꯤ ꯍꯥꯟꯅꯒꯤ ꯃꯅꯤ ꯃꯨꯛꯇ ꯌꯣꯟꯕꯒꯤ ꯁꯦꯜꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯣꯌꯥꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯔꯝꯅ ꯐꯥꯒꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕꯗꯤ ꯌꯥꯔꯔꯣꯏ ꯂꯥꯛꯄꯅ ꯍꯦꯔꯥ ꯄꯦꯠ ꯂꯥꯎꯕꯤ ꯉꯥ ꯑꯃ ꯐꯥꯕꯕꯨ ꯀꯥꯟꯗꯦ ꯍꯌꯦꯡ ꯍꯦꯛꯇ ꯍꯤ ꯍꯣꯜꯂꯒ ꯆꯠꯇꯨꯅ ꯐꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯉꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯣꯌꯥꯅ ꯏꯇꯥꯎ ꯈꯨꯠꯂꯥꯏ ꯁꯨꯔꯕ꯭ꯔꯥ ꯂꯥꯛꯄꯅ ꯁꯨꯔꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯉꯁꯤ ꯐꯥꯕ ꯉꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯄꯥꯠꯇ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯎꯕꯗ ꯉꯥ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯝꯃꯤ ꯂꯣꯌꯥꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯂꯣꯠꯈ꯭ꯔꯖꯥꯠꯂꯣ ꯂꯥꯛꯄꯅ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯅ ꯑꯣꯠꯄꯤꯈꯤꯕ ꯃꯌꯥꯝꯗꯨꯅ ꯀꯤꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯁꯨꯝꯅꯕ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯤ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯏꯕꯨꯡ ꯑꯍꯨꯝꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯕ ꯂꯥꯛꯄꯤꯔꯤꯔꯣ ꯂꯥꯛꯄꯅ ꯅꯪꯗꯤ ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯦꯗꯅ ꯂꯥꯛꯂꯤꯅꯤ
ibong ahonggi tung ilage haina. Sidi fadrasu yare kaino masana yana lakjare. Ibong si aigi kuta pairo aduga aibu nakhoigi hi aduda chingkhatpiyu. Nupa ahum adudi haraubana loikri. Lakpaga pakchawgana nga nupi adubu chingkhatke haina makhut tingthokpaga nga nupi aduna nupa aniduba tap pharaga irol nungda chingthaki. Aduga mamai aduna hi aduda thombada hi adu paithoki. Nupa ahum adu ising aduda loina tasilami. Nga nupi aduna ngasidi aina nakhoi ahumbu kamdawna hatki yengu. Asi haina nga nupi aduna iroituna sakhige tawriba lakpaga pukchawgabu makhuzina khotuna tumlaba huya aniduna chiklami. Loyadi uptuna tawribi hi aduda kakhatnaba hotni. Madubu ubada nga nupi aduna saphukana mamaina hi aduda thai. Hi adu mayayda teklami. Nga nupi du sauna loyabu mangak metuna. Nangna ibo apangbasiduna phakiba. Nga shiri nakhoi ahumbu aina hatkani. Ay lali, ay bumukta kanbi. Aina nang bukan biba. Aina nang bukan biba. Noyna aigi bibasu minung shilaitana hatkiba natra. Noy busa ina hatkani. Asi haina nga nupi aduna nupa ahum adubu yam tam thina laknarami. Kangphada nupa ahum aduna pangal kallabasu ising ipak asidadi nupa ahum adu pangal thokpa ngamlamde. Nga nupi aduna nupa ahum adubu magi sanglaba khusinaduna mamai mamit khangdana khotlami. Mamai aduna su saphukan kana tharami. Asumna laknaba yaba laknaraba tungda nupa ahum adu irol nungda chingthaki. Pungja kharagi matung nupa ahum adu ke asiba hakchang adu bakoka masaga tongan taaduna ising imaida tawkhalaklami. Aigining bathungle. Aigining bathungle. Asi haina angawbi amagum pena nokjarami. Adubu mamittagi mapi tabadi leplamdi. Nga nupi adu amuk kapladuna hairaklammi. Biba, aina ngasidi phatraba makhoigi thawai laure. Aina nangi laman chingle. Namichibuni aina wana ngaijarakpa. Ngasidi aisu nangi natung ilaklage. Nangai bungaiduna lairamuko. Miramlenda mapung phakidraba nangaigi nuksibase. Lairamlendadi nuksi panthung yominasiko. Asi haina nga nupi adu irol nungda satpa hu pambi machaduna mathwai thajarami. Asumna nga nupi adugi thawaina hakchangdagi thoklakpaga bibagi thawaina mabu ngaiduna lairami. Asumna biba amadi nga nupi anidugi thawai adu maningtamna paiduna chatmina khirami.